ngasi phongkiba toan Manipuri se phongsing amasum thokiba thawdo wathok maru oibe I pausing khongasaraga Manipur top channel gi maikei gi myamna thamjagi anbada ngasi phongkiba se phonggi editorial kalam katang lokhachrakana myamna hana thamjagi matam kaktaba economic blockade sakhwatning begi mingda irang sakatpasing laksinsi habani Maram ama natragana ama piduna mikhal miyada singi kanglup kharana irang sagalakpa haibasi mahuksadagi adum tawduna lakpa hainabi amani mathang saigi February thada pangthokadoriba taragani thoisuba Manipur Legislative Assembly gi mikhal asigidi karamba mikhal gi irang lakadoribagi amasum karamba isuda miyambu hauraga punanaba honagadoribagi haibasi khanaraga singmiga tamiga lapthoknaruraba Mari hanjin hanba ngamle singmiga tamiga nungsinare haba wafam se minister nongthombam berena phungdokiba leiba maramna handaki mikal asidadi issue amata thoklaroi boy ningloi adubo haujikti fong sabi issue ama sagananaba thaurang tawre haba aikhoi punamangna khangmangamle hairiba irang asi all tribal student union Manipur all Naga student union ansam amadi atai student organization singna Sungshinaraga Hill Areas Autonomous District Council Amendment Bill 2021 haina mingthonjaba Hill Areas Committee gi members singna recommend tawrakhibadu akhanaba assembly gi session ama kauraga house ta table tawgadabani haibagi pressure kansilakle hairiba bill asi assembly gi mifam phamgadaba numit nini humni nida ngairaba matamda laingakta tharakhibani masigidama State ki law department amasu mari lenaba department amatada tanaba tawkide makhoi khara sungshinaraga semlakpa format adu bill oina house ta puthokadabani aduga khanagadabani haibisi makhoi gi arepa demand oiri demand asi thabak to onthoktragadi satliba November 10 da pung 10 gi total shutdown tawgane aduga madu fawbada thawai wawoidragadi November 10 thoidigi matam kaktana national highway singda economic blockade tawgani haina achumna lakthokre Masidasu natana tara suba amasum taraga mathoi suba IRB gi personal sing lawbagi pangthokiba recruitment gi phal lakthoktrabadi November taraga maridagi national highway to the economic blockade chatharagani haiba akanbu wapam masu phongdorapa thengnare ADC gi anawo bill asi house ta puthokpa pamlibasi gi maroiba maram karino haibasima aikhoina nainamina basume bill asi sagatpa member masing yamgani haibasu thajade bill asi soidana pass tawgani haibasu leite masina singmi singi punsirol da ahongba puraklagani sakhatpa singleiba oiragani haina lawbusu yakiroi asiguma phiba masida bill asi putho o hairibasi karigumba pass tawdragana singi MLA masing yamdaba masum tamgi MLA masingna yambadagi pass tawdabani masina administration da sauna suwale singmi singi phangpham thokpa sing phangba ngamdre haiba propaganda ama tawraga khunai gi mayukta leiba khutpu kharagi apamba maning thungnanaba sangsilakpa thausil oigadoribra haibasisu aikhoi nainaminaba sangi punama asigi mathakta aroibe assembly session oiraba yai haina panariba session adugi manungda nampuda pangthok hananaba pressure tawba natragana lainga asigi tam amagi matam loigadaba khajikhtama ngairaba matam sida leibak irang thoknanaba Laiba kangkhong sahenanaba singi mahairoi lupsingna sigumba aruba wafam asida yauksilakpra haibigi akibale tasingbadi asiguma demand sing asi lawmaker singi makedigi lakadabani aduga makhoin oina khanasi haiduna pressure tawgadabani makhoina pressure tawbigi muhutta lairik tamduna laigadaba mahairoi singna oina pressure tawrakpa masum mikhal miya naksilaglaga total shutdown tawgani economic blockade sathagani haibana singbu wafam sing pukhalakpasi nungda iselama senbaduna tawi singi wafam ama pukhalakpada tasengna thamoidagi tholakpa asengba khonthok adu tangai phadi madunatana masek mayada marumda lumlaga leiba kangbu kharana insilaga pukhalakpai manba demand asigumasi mikhal maya asida matam sab wali madugi mahuta mathangi tamna bill asi puthokpagi kanaba amasung kanadaba amadi singmi singi phangpham thokpasing kari da piba yabagi haiba khanthaningi matang asida panjaning bo wafamdi miyamgi yaifananaba power sharing haibasidi tangai phade
local body singda ehenba power pibigi tangai fadabasu laigani tawbadadi hairiba thorang sing asi singmi tamigi nungsinaba mari sapsana lainaraba matamamadi tokhai tabigi wakhalon ama fawba leitre haba matamduda khanaragadi hena khudong sagani haijaningi haba ngasigi editorial column sini ma'am amasu makha sata jarak point atop maruibi ipausing ma'am na pijagi ma'am loi fau taminasi BJP sawatuna rally satkibalati lakadoriba taraganithoi suba Manipur Legislative Assembly mi khalga mari lainana noneda November taraganithoi da BJP bu sawatuna bike rally satkre haikibadu BJP mandal nungbana khangdabagal winana mari lainadi haina BJP nungba mandal gi president makufun rongmaina phongdokre Manipur Press Club the permission ga unabama da BJP nungba mandal gi president makufun rongmain hai November taraganithoi da Progressive Youth Forum longmai haiba forum amana nungba ACG kopum Belly na singba tungan mafam singda UNC gi hani gi president gaidon kamaibu sawat po oina BJP gi oiba phiral na singba sing sizinaduna bike rally satkre hairibadu BJP none mandal amasum BJP gi makhada lairiba but level na singba gi ayaba yauraga satkiba nate miyoi khrana punsilaga tawkhiba thawong asina nungba AC da BJP bu soina unahanbagi masa ohele asiguma thawong asi makhata na tawbigano roinana asiguma thawdok sing thoktana ba party gi high command sing na su miyeng sang biu haina supale atopa paw manamu November taraga mapan sahi sawaga marfu gi manuna khwairi gi sangbo lunar eclipse thoklagani malem gi akoi beda thawan misak gengbu singna masjid oina tawba lunar eclipse chandragahan ama uragani amasu madu sahi sawaga marfugi manungda asiguma khwaidigi sangma eclipse adu oiragani thaudo asi November taraga mapanda thokani amasum english ngani ga kunga mathoida masina aroiba lunar eclipse oiragani handaki masjid oina lakpa chandragahan asi pung 3:19 second kunga mari oiduna khwaidigi sangbo oigani MP Birla Planetarian da Research and Academic ki Director Devis Prasad Diwari gi matung ina Chandragahan English ngani ga kunga mathu asi Arunachal Pradesh amasum Assam gi mafam khara khakta uba phangani so haidi atop pawkhrana Haiti gi president miat sina bani singnaba ama Turkey na fakhre Haiti gi president Jovenel Moisebu July thara hakki baduda yamna pukning thingjiningai oiba singnaba mani haina khanba miyema Turkish authorities na fakhre haina Haiti gi foreign minister Claude Joseph ninthukabi gi athengmada phongdokre masagi sei 59 suraba Claude Joseph na English ngani ga taraga tareta office pairakibani ma hanagi businessman amani mahakpu mahaki private residence te attack aduda nongmaina kaptuna hatkibani amasum maduda mahaki loinabi nupi su sokhi mihat adu Colombian mercenaries group amana oigani haina maru oina singnaki adubu makoi kanamatabu case asigi marida maral sibana tragana conviction piba leitri haina su pawamana palibani amaromdana IS ki mathakta operation sathakre Afghanistan handak mi sib attack sing hengalaki ba adugi matung leba asigi kha thangmada Islamic State group ki lordfam singna Taliban operation ama sathakre operation aduda yamdrabada Islamic State ki operative Mariam Sumisam ani sikre han ningthokaba numita Taliban phongdokre jihadist group adugi mafam dugi oiba masa Islamic State Khorasan gi mathakta sathaba operation adu Kandahar province ki yamdrabada district marita ehing nongyai gi aduwaida hoki amasum ningthokaba gi ayuk fawa sathaki haina Taliban provincial police chief Abdul Kafar Muhammadna AFP da haiki hain supali amaromdana Russian anti-satellite missile test na space station crew da khudong thiale NASA Russian ningthukaba numita satakiba anti-satellite missile test amana low earth orbit arem khak makup mayam gi lampak ama thuan khre amasum maduna international space station khudong thialagani amasum sahi kya space activities da khurau thang bam ohelagani haina US official singna phongdokre anti-satellite missile test adugi matungna US astronaut mari German astronaut ama amasum Russian
ꯀꯣꯁꯃꯣꯅꯣꯠ ꯑꯅꯤ ꯄꯨꯟꯅ ꯃꯦꯝꯕꯔ 8ꯀꯤ ꯁ꯭ꯄꯦꯁ ꯁ꯭ꯇꯦꯁꯟ ꯀ꯭ꯔꯨ ꯑꯗꯨ ꯃꯈꯣꯏꯒꯤ ꯁ꯭ꯄꯦꯁꯁꯤꯞ ꯀꯦꯞꯁꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯨꯡ 2 ꯆꯪꯁꯤꯟꯗꯨꯅ ꯆꯪꯖꯐꯝ ꯂꯧꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯅꯥꯁꯥꯅ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯏꯟꯀꯝ ꯇꯦꯛꯁꯅ ꯀꯩꯂꯥꯁ ꯔꯣꯍꯤꯌꯥ ꯒ꯭ꯔꯨꯞꯀꯤ ꯌꯨꯝ ꯑꯃꯗꯤ ꯑꯣꯐꯤꯁꯇ ꯔꯦꯗ ꯆꯠꯊꯈ꯭ꯔꯦ꯫ ꯏꯟꯀꯝ ꯇꯦꯛꯁ ꯁ꯭ꯂꯨꯠꯁꯤꯡꯅ ꯒꯨꯋꯥꯍꯥꯇꯤꯒꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯕꯁꯇꯤ ꯑꯃꯁꯨꯡ ꯐꯦꯟꯁꯤ ꯕꯖꯥꯔꯗ ꯂꯩꯕ लोहिया ग्रुप के ऑफिसिंग द रेड चथखरे आईटी स्लूट सिंगना लेबापोक्पो नुमितकी अयुक पुंग 10 मखाइदगी गुवाहाटी की तुआन मफम सिंगदा रेड सतखिबने आईटी टीम अदुना लोहिया ग्रुप की चेयरमैन ओरिबा कैलाश लोहिया की रेसिडेंट सु रेड चथखि हाइना पाउसिन मयक सिंगना पल्ली तेंतकना लोइसिलकपा पाउ मन आसाम अमसु मेघालयना डिसेंबर 30 फाउबगी मनुंगदा बॉर्डर की येनाबा लोइसिननाबु होटनरगनी हैबा पाउ मसु फोंगली आसाम अमसुम मेघालय गवर्नमेंट सिंगना लेबा अनिगी मरक्ता लैरिबा मतम सांगलकलबा बॉर्डर की येनाबा सिंग सही सिगी डिसेंबर 30 फाउबगी मनुंगदा लोइसिननाबु वरेप लौख्रे सुहाइरी दुग मैम पाथोक्सकिबु सोकिबु लानकी बियर्स मैम ना ngapiगने दुगा हाउस कोइनदि पाउस मतांगसे लोइसिनजरगे एंड थैंक यू।